Boxing. Union Defence Minister Nirmala Sitharaman Sahi Sigi Sangai Festival Hodokani. Tagyalgi Juvenile Observation Home the Labor Mahiro Ema Thori Yanu Siramle Police na Thodoksi Matang the case some Lokatre. Amasung Hobari Suba National School Games Fencing Manipuri Yuru Ojuna Kumalamba Indoor Stadium the Hokre. ISTB Manipuri Bauming Tabib Singh Taramnok Subalo in a box Sandano Pizari. Lagliba November Tang Kunma Twidi Kuntra Fabo Pangtokadruba Manipur Sangai Festival Defence Minister Nirmala Sitharaman Hodokaduri Chief Minister and Birena Masimatang the Defence Minister Nirmala Sitharamanga Ngarang New Delhi the Unakre Amranda Chief Minister na Sterasi Hosi Uriba Sal Tungi Pibungi Matanga Union Finance Minister Arun Jetli Amasung Ministry Official Singasu Unaki Hari Finance Minister Unabaduda Sterasi Sal Tungi Pibum Amasung Health Ka Mari Lainaba Kaya Taksinduna Kangan K Chief Minister na PMO ge official singasu unaduna status da sakwa thorangi thabak paikat pada tangai fadana sang daba yadaba singamadi hana paikat kadaba thabak sing matang da su khanaki hari Chief Minister gi maikai degi ima kaithel khara saba yawna thawal project loktak livelihood mission amadi atei maruiba project khara paikat naba mateng pina naba taksin ki status da water resource ministry Ministry of External Affairs Ministry of Home Affairs Ministry of Urban Developments and Poverty Alleviation amasung niti ayukna drinking water scheme paikat naba lupa crore lising ni satru recommend tawkre Finance Ministry gi maikai digi New Development Bank digi mateng pinaba recommend tawnaba thabak athu matamda paikat lagani habigi thajaba su pirakre haina ISTV News na Delhi digi fomo paw man hairi Social Welfare Department na salaiba Lamphel Police Station gi manung senba takyal gi observation home da leba mahiroi ama masagi kada fan da thori yandun siramle Mark Thawalda Leva Fansure Higher Secondary School Class 12 Tamliba Mahiroini Lekidraba Sahi Tarataratlum Surba Mahiroi Se Thawal District Ki Irong Kuno Dagini Mark Mamang Tagitang Kuntrada Lakai Adumakta Dagi Nupi Masama Thorianduna Lekidaba Kiasamaga Marilena IPC Section 306 Ki Makada Mayanfal Police Station Ki Juvenile Police na Juvenile Kiasamagi Makada Home Asida November Tang Anidagi Tamlakivani Case aduga mari lena ngarang home adudagi Juvenile Justice Board putoki hari misi asing matanda Lamphel Police na case ma loduna asiba haksang adu Rims ki mokta post mortem tonu ginukta thamkre tawdo si lekhidrabagi imung manung na pau phangbaga yamlaba miyam na home ase thomjilaktuna misi asing matang yaning dab utki Lamphel Police Station ki timum su laktuna pamdu thodok thokna bakan section thorang lokatki lekhidrabagi apokpi yumkhaibam ongbi lembina ma ki masa mara leite Sikiba Nupi Masadu Matanga Mahapu Maral Chizilapagi Imu Manuna Kendri MLA Kotang the police the Sinakibani Lekidabi Nupi Dugia Popi Madi Mahaka case to Puliba Muising Aduna Maki Masabu Maral Pisin Badagi Maki Masas Sikabani Haina Maral Siki Haina Kumo Nang home Jaurabakanda Shikum Drabadi Jaroi Nangina Takta Aina Sas Wang na Taurakani Haibadagi Mara home si Jaura Agasek Tawamatam da Pongi Mina Purak Praham with the Purak te Haina Kungre Masagi Mamanga Arangi Utok Pasida Dimana Ayona Riposi Pazana Irakta Basida Ona Taina Bamana Iraki Badra Singnabalai Maga Kangarambagi Kuda Singnabalai Renaman Haibasidamana Aibusumana Sumaina Puraki Haibas Board Kimamanga Tamkibanimana Aigi Isana like Idra Ahen Boirakani Haina Mohoina Pakalaga Mohoigi Matsa Sibabo Aigi Isada Tangjalaga Ngasi Aigi Isabu Mohoi Mayamana Raga Hatbane Home Asigi Superintendent L. Manoj Kumarna Home Asigi routine oina topam thokpa thabak singning thizina pangthokhi Home Asil leiba angang ama ayupung 10 minute kuntrada numit khudingi hongi mapal tuition to satli magna tuition halakpada hairiba angang asi mahaki kagi fan amada Pina Tori Semduna Yandun Lermani Todo Sida Home Asigi soiba karisu leikide haikhe Tu le panigo 3 point mic no wa to le ga ma du le phang ne kan tong ne ba man no me le ba ne moi ge lipi meung ga ne kan ga moi ge khara la ga si yang ka tang to ku bum le ba adi mic tang no to kan no tom le ro ati ga su le ke om gi sai te de soiba leite
Homphomari Suba National School Games under 14 under 17 boys and girls fencing Manipur na yumbu oiduna Kumalampak Man Stadium da Chief Minister and Birena Haudokre. School Games Federation of India gi meng makada Department of Youth Affairs and Sport na sinuna ngasidagi thasi gi tarataret fawa pangthokadruba School Games asida State Union Territory amasung institution punna tim taramapal gi nupa amadi nupi fencing sanaroi Saturday kuntrana athoi hen tanagaduri yumbu Manipur gi nupa masa nupi masa sanaroi punna nepunipal na surugari haudopagi thromda Sports Minister Lepa Hokifna Manipur India ke pipa state ama oijerabasu sana khonaba mai masing amasung ate hiram kya da mangjing thaba state ama oire sanabagi mating leiba amasung thakchi khasi ngak na satpal lamdam asigi sanuri singna games asisu mapung phana sanaduna champion oiba ngamna na bakhona se haike Chief Minister and Birena National School Games ke discipline kudima state ama khaktada yumbu oiba yade masina sanuri singna tongan by state singda satuna ahenma lok sing tanjana bi khudong saba amasu piri Sporta hi singba honabakan ba masung pandam phangna na ba sanaba na mai pak pangame India bu mapung phaba sport ki mapangal kan ba leba ama ohena na ba ngasi na sing madik saba sanaroi oina na ba semgoli haike Manipur, everyone knows in the country that Manipur occupies a prominent place in the field of games and sports in the country. Manipur is known as the powerhouse of Indian sports. Despite a small population, Manipur has won several medals in individuals and team events in the international and the national levels competitions. With an appeal that we rededicate ourselves to work harder to achieve more laurels, not only in national and international competition, but also in every walk of life. You are the cream of the country's youth. You have reached this level out of an odd 1 billion plus population. Continue your dedication and discipline, follow your dream, and believe me, there is nothing that will stop you from becoming the man or woman of your dreams. All the best. Thank you. Jai Hind. Sangai Festival Organizing Committee ki mifam manga sinumidang Chief Minister and Birena Siar lauduna Chief Minister Secretariat ki Cabinet Hall pangthokre mifam aduna lamboi khongnang khongamadi hapta kangjibungi stall pi nabagi online apps ki khuthangda computerized draw on anabasu hongdokhe Mathang sahi angan ba saruk pangthokadruba Lok Sabha election da Indian National Congress ki oina manifesto da education policy hongna ba myam gi kholaw haibisida ngasi hanagi parliament ki member Professor Balchandra Mungekar Secretary AICC ge Research Department ki member amadi State Coordinator AICC Research Department Andhra Pradesh Dr. Malapuri Vijay Sandaran ngasi imphal laktuna MPCC gi lusing sing yaw na Manipur da leiba Satri gi organization sing amadi tongan ba oza gi senpam da leiba sing unaduna Manipur da education sector da karamameng sangadage haina tongan ba moching loki tongda Congress bhavan da pangthop pawmi sing unaba mada Professor Balchandra Mungekar na phongdokhibada mamangi UPA gi lenga ki matamda Congress na tongan ba sakotarang gi hiram kya da thabak kya lokal ame dubo sahi mari khara helaklaba BJP na lusing ba India gi government lakpadagi bharata sal thuma madi tongan ba hiram kya da sothabada natana education sector da sothorliba se faganana ba tongan ba mioi sing gi mot lori mathang sahi da pangthokadurba Lok Sabha election Congress na tongan ba hiram da sothariba si mengkhadana ba miam dagi mot loraga thabak pakat kani North East ki state sing da su party in education da khanaba miang sangane hana phongdoke Singularly credit goes to Congress-led UPA government. Out of 14.45 lakh crores of rupees, about 20% of the total 11 5-year plans were spent for education and 10% for health. That's what Dr. Manmohan Singh called 11th plan of the education plan. But of all these things, what is happening is during the last 4.5 years that rather than strengthening scientific temperament, education is absolutely saffronized. It is used as an instrument of furthering the sectarian, religious, communal ideology of the ruling BJP party at the nation. And I think state governments are exactly following the same model. Pawmi sing unabaduda MPCC ki President Ten Haukif hanagi MLT Mangi Babu amadi Congress ki lusing busing su saruyake
State Authority amadi Civil Society Organization yaudana Ministry of External Affairs, Surveyor of India gi Mihus Singha Myanmar Authority ga Yenadun Labour International Boundary Yangsin Kiba Shiv Sena Manipur Yaning de Hari Babatan the Labour Party office da Pangtokpa Paugimi Pamamada State Unit ki Secretary Len Gangtena International Boundary Inspection say India madi Myanmar gi Loktunaba Man ba Pangtopa inspection oibana atu matamda amuk hanna State Authority amasung Civil Society sing yauna inspection pangthokadabani amaromda National Highway da ngak leitana lutoba pamda patolu tholiba si thoktana ba thu matamda Highway Protection Force thamgadabani haike yauna joint inspection ekhoi demand tawi loina na National Highway ani asida loot toba extortion amadi lambi asida unlawful activities tathabase sipsena na yaningde ngasi phau highway gi protection force thamdabase ngasi manipur asida state government na athubada hairiba highway protection force thamba ase khoi gi dabini Lamboi Khongang Khong de Sathariba Money Texta ngase Handloom and Textile Scheme de Pangthokre Thamadu Manipur Handlooms and Handicraft Development Corporation Limited ke S Rajan MTDC ki Chairman Mungzagin Balte Textile ki Principal Secretary PY Faisal Surga ki S Rajan na Manipur Handlooms and Handicraft ki scheme kya paikatuna fisabi kya da kana ba fangan ba hore angamba thakta sector asi government na fibam phagana ba khonare khudong sawa sing asi loduna ekhoi ki pothok sing mapal da thadok na ba khona se haike Ministry of Textile ni makada handloom amsung handicraft saukhan na bagi namakta hatari ba towan ba scheme sing ase Manipur sarkar na su direct scheme dugi laiba benefit sing de aikoi weaver sing da aikoi ki handicrafts amsung handicrafts ki parcel sing da aikoi piba gamna bagi program do aikoi kanna aikoi satari JSA on Thangta Teachers Recruitment ge miang makada Thangta ge oza hapu haina sangsin ke khongjang da phajin ke ba mahirui sing thadu haiduna wakat mi pham pham ga loinana human sense sem da khongjang changsin khre singjamai kongba lambi da leba S Sauba Memorial English School kongba khuno da leba Laisram Mani Memorial English School Hali English School pangai da leba Pari Imom Sindam Sang amadi Sainik School ge mahirui singna khongjang changsin ke Minister T.S. Radhe Sang unaduna yana bakara purakpadagi khongjang sangsingani torumbadu November 19 fawa komthole hari Palace compound leba ki marks ke office ta pangthopa paugi mifam amada JS gi can banner konsam jetena ngasi minister ga commissioner council chairman amasung education gi director yauna unabadu da November 19 fawda thang tagi akhangai sing yauna mifam am pangthoktuna thang tagi oza hapaya bi mo ong kanaduna cabinet ta puthoklaga lising ni taramapal gi session nangna ba oza hapa phajin ke bami kuntret hayang thadokpa haiba wafamda yalo purakpadagi khongjang handok number wire flow ni haike 2019 की सेसल होवन नंगनबा मणिपुर गवर्नमेंट की माइकेडी कैबिनेट की थाकता सिमोजा सिंह से हाप याननबा लेना मणिपुर द लेरिबा हायर सेकेंडरी अमदी मॉडर्न स्कूल न सिंग सिंगदा साइंग ओइना ओजाम द्रबदा ओजा सामा साम यांखैमा नत्रगा मदुगी खरा हंथबना तक हेंकत पाइबदु हाइबा कमिटी दुदा तांग कुनिपा न खनरगा लेपा हाइदना यानरे मसी यानबगा लोइनना तोंगान तोंगान बा जेसी सिना संजिलिबा खोंजंग आइबदी हिरम मयाम दगा मेंगी मका थिंग थमलमबदु तांग कुनिपान फोगी हनवेना हंतवे Indian Mountaineering Federation amadi Samagra Shiksha Abhiyan Manipur na sinduna Indo-Nepalese All Women's Mount Everest Expedition lisem samapal parvatara humdoi gi Silver Jubilee Thorum Palace Compound leba lamyan mesang na pangthokre Tharmandu Manipur gi Chief Secretary Dr. J. Suresh Babu Education SK Commissioner H. Dilip Expedition asigi member tarahumdoi na serwaki Chief Secretary Dr. Suresh Babu na ngasidagi se kunmanga gi momangda India amadi Nepal gi nupi tarahumdoi na Mount Everest ka khiba target ngai ni matamadu gi technicals amadi infrastructure gi kudongsa da kaya mayok narangani Manipur da sanaroi kya na kathobaga loina na lamdam asigi mai purakli machida sanaroi sing education ga lapthok na badongna leiriba se sports department gi thosilma sema mathok tare haiki the process. So I've been requesting the sports department to come out with a policy where the people who undergo this process of training and the production of a big high-level sports persons, at the sacrifice of themselves also, should also be addressed in the long run.
because we cannot neglect all the people who are coming. See, sports is a thing which brings honor to the country. You see, not only to the person who achieves it, but also it gives honor to the country. Babupara leba Sarva Shiksha Abhiyan SSA amadi Rashtriya Madhyamik Shiksha Abhiyan gi staff singi tolop pithok tabagi mayokta office solon sinduna thingjinkre office asigi staff chaniang khagi tha kunithoi gi tolop pithok tana leiri hari All Manipur PSE Department Dine Harness Employment Demand Committee na PSE Department da Dine Harness Scheme mapung phana sana lu haiba demand da tha si tang tara taruki ayupung taruk tagi mathangi ayuki pung tang tara tariki pung taruk fawba Manipur pumba pung kunga marigi oina general strike torogani haina ngasi Manipur Press Club ta pangthok pa pamising unabamada All Manipur PSE Department Dine Harness Employment Demands Committee gi Secretary MD Borodina Fongdokre Mana Makatana Fongdokibada scheme asigi matangda hauzik paliba sarkar amadi mari lenaba officers singna kyarak hanna wakatlabasu Kariguma thaba amata lokat tabana maram oiduna kongjang asi sangsinaba firep loropani Departments of Personnel gi RR gi matung ina atopa department sing disada mangadagina kun fawa scheme asigi kanaba fangkre dubu department asigi ngasi fawa kanaba amata pidana applicant sing awaba kayama nuduna leiri Public Health Engineering Department da Dine Harness Scheme maming tagi oina thambiganu haina fangdokhe Department asida DP gi RR sing chanadre haina hojik paliba sarkar asida miyam gi numit amadi ai bacheron kaya thaduna kaya rak hanna wakalabani adubu ngasi phawba khangsin usinadana laithokpabu applicant sing mai kaidagi yaningdaba phungdokli masagi phangpham thokpa chakthung adu phanghan biyo haiba demand da tang 35 gi nungthin pung taruk tagi pung kun marigi general strike kauri Sakang daba sing namiyo ma nongmena kaplam badagi soktuna Rims Hospital laikanakre thawdo se ngarang numidang apung mapalum tabaduwaida Surasampur Police Station gi manung senba lamkada leba post office manata thokibane nongmena panbadagi solo miyo edudi Maulal apokpa ti bungkhamang Surasampur gi Dorcas Bank tagini hari ISTV News da phongba pawda sakang daba singna Maulal gi khongda nongmena kaplam mani hari Police na kia sama lokatuna todo si matang na tizin ba hokre kanana karigidamang tanumena kalwa mano haiba sabsana kamangamdri Red Army Pripak na kumsing lising samapal humudra mapal dagi say kuningi left na pangtutun lak liba atobu sing ning sing numit lising ni taranipal lendo masigi sing mi tami miyam galuna na mapung pana pangtokre haina Pripaki Publicity and Propaganda Secretary in Charge Lebak ngakpa luang na thadropa serol mana khanglali serol asina makha taraduna ning tamba saukhatpa manaba kunayama puraktuna lamdamasida ingtapa nungayai phaba kunayama lingnaba lisang sina sathagliba ningtam yawl lanteng asigi damakta thawaina pontha pi khraba lekhidraba thowa thobi singi ningsing kubamda leikatpaga loinana maira thanduna revolutionary gun salute piba masung numidangi matamda yumthong kudingda maira katpana taromasigi mapungi saktam oikhi hairi serol asina makha taraduna Irai baki mamal jamlaba nungsiraba irai sa singna thoba sing ning sing numit asida isa gi tangai fadaba tawdaba yadaba thawdang ni khanbiduna yungi thonga lamadi lambi sorokta maira katuna lekhidraba thoba thobi simbui kai kumnaba utpi kiba madi tawmadu mapung phanbagi damakta pirpak na thagatpa phongdorli lebak miyam galoina na mapung phana pangthokiba thobu singi ning sing numit asibu media coverage tawkiba electronics media madi pauksi singbu ngamkhai litena thagatpa phongdorli athobu singi ning sing numit asi loop asigi ZSQ 707 Battalion Transit Camp B3 M1 M2 M3 amasung M4 da sumapung phana pangthoki General Headquarter JSQ da pangthoki ba thobu singning singmita party asigi finance secretary na athoiba mithunglen CAS Red Army na thromapu amadi secretary in charge publicities and propaganda pripak na athoiba lengbirek po oiduna pangthoki thormadu da CAS Red Army na party masu taret ki phiral tanghai sing tharaba matungda Red Army singna revolutionary gun salute piduna ningtam yaw lantheng asigi damakta thawana ponta pikraba leihidraba thoba thobi singda ikai kumnaba utkhi 707 Battalion dasu Red Army gi G2 na athoiba mithunglens amadi KM asigi CO na thoromapu oiduna thorom singi athoba singi ningsing numit mapung phana pangthoki hari thobi singi ningsing numit lisini taragni palda ireisa singna sarukaduna thoromasibu mapung phanbagi damang pirpakna lebak miyambu amuka hanai kai khono utuna thagatpa phongdu haina serolasina makhatari
Lakliba tang tara mangadagi tang tara Nepal fawa Argatala the Pangtokadurba North East Youth Festival Saru Yaruna Bagidama Manipurgi NSS team ngasi ISBT Kumal Lampak tagi Imphal Tadokre Timadubu NSS Senapati District Coordinator L Bebeka Nandana Lusinki Festival asi Prime Minister Narendra Modi na thoba mithunglen oiduna saru yagadori Tripura gi Khoyai sub division gi makhada leiba Maitei Khungang Gauranagarda Manipur Ningtam Landa Thawaina Pontapi Kraba Athoba Pauna Brajavasi gi mitamama khengadori Manipuri Literary and Cultural Forum Tripura amasung Pauna Brajavasi Foundation Tripura Loop anina punna khusam narga mitamasi khengadori bani masigi matangda loop aniga punba mipamama ngarang Khoyai da pangthokre Parongi President and Bir Singna mipam mapu oike Mitam Kingadaba Mapam Gekoibada Pauna Brajvasi Memorial Park Amasam Bahinasu Mipamna Warep Lokre Foundation Gito Puba Sing Yauna Myokiana Saruyaki Mipamaduna Nauna Kangadoriba Kingadoriba Mitamasi Matang Sahigi April Tang Kungahumdu the Maikum Hangdok Pahina Lepna Krahari Sagol Sam Bizenti Mapuriba Soibam Punsiba Langatel de Leba Asi Maki Poksaba Masabu Maki Mapuribina Munbi Kibada Wakat Lubada Sal Welfare Tawalamadi Kongzom Police na Sumba YLP Dabu Yaning De Atumatamda Social Welfare Department na Academy Sang View Hainangasi Manipur Press Club the Pangto Pomi Sing Unaba Amada Domestic Violence Survivals Forum Gi President Thoibi Nauremna Fongdokre Mana makatana Fongdok Kibada Sagol Sam Bizentigi Sahi Manga Sudriba Masabu Maki Mapuriba Soibam Punchibana Namduna Laukraga Angang Sibu Mai Masing Ningtina Tamandana Tamba Amadi Kongzom Polista Sideline Authorities Singna Angang Se Lowola U Haina Koraga Toan Toan Maral Kaya Bizentida Sizilaga Angang Adu Mamada Sinartaba Yanin de Haina Fongdoke Mama Sigi Mawang si yeng biraga masa si mama si da sinabiu malem sigi oina so hainari tungi yumbi ni angang di ano koi generation sigi khallaga angang si larik tamhan gadam ni angang maram sana yok gadam ni angang sembi gadam ne na hairaga mama dagi masa si munbi garaga masa si larik tamhan deba na masa ba larik tamhan gani khangdaba mapa si na masa si karam haina yok kadoino ba sigi pot si ne ba Myanmar ke Taina leba Manipur ki ngomkhai Howland 5 village da nongna sagat pa yumamada Myanmar gi myoy kharana toina laktuna photo kapa gi thabak sathare haina Howland 5 village ki safe lalkholun hawkipna aikoi gi more paumi sanjoi da phongdorole lalkholun hawkipna makata na phongdoropada ngarang numidang waram pung mari minute kuntra amadi ngase pung 3 tabu matamda myoy ohum mari laktuna photo kyar kapki kari marangi Kablibano Hangbada Pakumama the Piram de Hari, Hiramasing Matang the Mari Lenaba Authority of the Manipur Lengak na Kupna Yang Sinview Haina Fondroli. Leipak ngak pa asomgi moigi su ehoigi su icham chamna phajana phaminraga masimak ni boundary simak ni haibese ipung pungna icham chamna hai thokraga ehoigi praja su khanghanba adu eredi ehoi praja su pukneng wakhanse nungaye aduda mase border mak se su katai tano karino su khang ngawdaba aduda su ehoi asumai to ba kansida ekoi ge hun chau khat ba development nadraga planning loina makse wakhan se inung nung haidre Serek sida DC Technopol amasung SP Technopol na National Highway gi Tupi Loksau khulda ain kaina sagal ibasing yengsin loina Village Authority gi sefam di kunja sing unaduna sayi sige April 13 ki matungda sengwat sagal pa khudima aina yadabani haina logani loina na kudakta sagal ibasing adu lepna bakhangan krahari Manipur University ki Professor K. Jugendrona Supreme Court Special Leave ama pinana ba thakiba petition Supreme Court na yakidre Manipur High Court na PILs amagi pass tokiba order adugi akhanaba leave ama pibinaba Supreme Court petition asi thakibani housing makhada ba pawkem laktang da tem bremtang lominase Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now.
Chinbiraksi Linksinbiraksi Adongi the Maktalajere VR Dental Kia Uripo Achomle Kai Nia Stone Infantea Yagi Mari Lenaba Anaba Kudimak Laying Baki Kudung Jaba Pambiragani Adongi Kudung Channel Bagidamak Bijare 40% discount Ana Laying Gidamakta Akupamarong Gidamaka Please Kante 8257011217 Jahi Tarani Parma Pungphana Iramdam Asigi Yumthong Kuding Leptana Seba Tawzarakli Sangai Teng Yansinaba Polam Yaudana Puthok Jabani Sangai Teng Aranba Popokanda Tawzade Sangai Teng Puthok Jariba Teng na Sakhini Sizinabiyu Sangai Teng Loinana Ahanba Oina Iramdam Asida Kudol Tamjari Sangai Privacy Profiles Vinasya Coaching Center, the best and only trusted coaching center in Imphal. Penesia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba singna makok thongba oina bagidamaktadi Penesia singna amata ngaraba coaching center ni. Miyamna center sida thajaba thampi. You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. L Sweets and Savourski ahaw atumna adong special occasion gi mathel ama ohenbiu. Nauna luhonggadoriba couple singi customized wedding porky package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Pongafam office opposite Sisipur parking. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Breaking Matunda Taranok Cinema Pausing Manipur Heart Foundation Sky Hospital Madi Kaksing Bazarda Leiba Yambrem Physiotherapy Clinica Punasinuna Kaksing Bazarda Lemna Heart Lang Bagi Kemo Pangtokre Mui Samarom Lang Bagaluna ECG Amadi Diabetes Test Lemna Pangtoke Lunan Bibasi Lam to Sengmakak Nate Puning Wakal Sangdok Padagi Hogadabani Haina Manipur State Women's Development Corporation Ge Chairperson S.A. Saitibamana Fongdokre Wafamasi Arunachal Pradesh ki lakpa mioi kunna saba delegate team amaga BJP Manipur Pradesh ka khusamnaduna lamtu sengdopa hogdopa ki tormda phongdokibani tormaduda BJP Manipur Pradesh ki hanagi president Mainam Bharot IMC ki mayor L Lokeshwar amadi Arunachal Pradesh ki chief minister ki advisor Sotai Kaninna Singh Singh Sawaki S.A. Saitabamana Makatana Fongdokibida Prime Minister Narendra Modi na India Pumba Lunan Lainanbugi Wakalolgi Makada Lamtu Sengbugi Tormasi Pangtokpani Lunan ba Lam ONC Harabadi Pukning Wakal Sengdoba Sangi Kanamatana Uroi Kangloi Haina Posei Fadahodi Hundopagi Haina Vitadulsi Haina Fongdoke Koilas Thaba Loiba Kuidriba Harangway Tongdi Maibam Lekai Lambi Si Mafam Karada Sekai Yaure Mafam Karadana Koilas Makati Sing Fagol Le Haina Hadak Numit Karagi Mamangda ISTV News na Miam the Khan Karmatunda Marine Neba official Singna Nona Lambi Si Samjin Bahorakre Lambi Namtaba Saru Amadi Sing Fagolakpa Mafam Sing Nona Tokhaiduna Nongamadi Langway Sizinaduna Lambi Namtaki Mafam Singda Amuk Hanna Tonjinduna Mapung Paba Lambi Si Samjin Magi Tabak Pakat Bahorakre Angangi Numit Kamari Lena District Social Welfare Office Bisnupurna Thasi Tang Taratrukta Healthy Baby Competition Pangthokadre District Family Welfare Officer Dr. Merajong no Pawmi Singda Handaki Sangdamnaba Se Kanglop Ohum Thongna Khaidukani Sangdamnaba Sida District Sing Manungda Leiba Mama Pawba Singna Angang Sing Puraktuna Saruk Yabiu Haiki Ningol Sakobaga Mari Lenina Social Athletics Development Association Nongpok Senjenbam Amadi Lekaisigi Sanakwatnabagi Lamda Mingset Kya Purakraba Boxing National Gold Medalist L Besurjit Ka Loinana Tabak Suba Nomba Ngamjedraba Al Oirabasing Amadi Lebaki Maroi Besu Singda Saruyariba Senjenbam Village Development Committee Gi Taupu Singda Kudol Tamkre
प्रधानमंत्री कृषि संचय योजना की मखादा लबुक सही चुपा संगदुना लेहनना पानमदा खुंद्राफम केंद्र लोमी तरा खंगतुना पंपसेट स्प्रिंकलर मशीन अमदी पाइपना सिंबसिंग हानगी समगी प्रेसिडेंट राजेंद्रना यंथोक्रे PDCC अमदी खुंद्राफम BJP मंडल नसिंदुना टाइगर कैंपता पांगथोकिबा थोरमदुदा BJP के जनरल सेक्रेटरी एंड निम्बल्स इम्फाल ईस्ट डिस्ट्रिक्ट मंडल की प्रेसिडेंट एल कामिनी सिंबा म्यूजिंग सुरखी माई पाकना मही मोरम पुथोपंगंबा लौमी नेत्रजित कौबा म्यूएमना ngasi इंडिया गवर्नमेंट की मखादा तंगाई फदना संगदबा पोलम सिंह पुरक्तुना खुसिनरमसी ममांगदा मुता थोकिरिबा थोतोंनि हाइकी जनरल सेक्रेटरी निम्बर्सना इंडिया गवर्नमेंट पाखलिबा लाइरबा अमदी लौमी सिंगी याइफा थोरांग सिंह निंगथिन मियामदा योहनबा ngमलबदी लमदमसी लाइरबा अमसुंग थबक फंगदबा सिंह कोअनबदा सौंग मतेंग ओइगनि हाइकी एन राजेंद्रना केंद्रस की लोफम चादा मरफुदरादी लौमी सिंगी ओइदे लाइब लौमी सिंगी अवाबा कोहननबा अंगम थाक्ता मखाताना होनखिगनी मियांगी साक्थुम मटपा अमदी फजखरब स्कीम सिंग मियामदा युहंदनबा सिलंबा सिलावक्तिबनि हाइके मसीदी तसेंगना कोई खुंगंगदा फार्मर सिंगदा युहंदबा यादे हाबगी गवर्नमेंट स्कीम अमा लापा अदुगा मसीगी नरी लेमना सिगी कोई स्कीम सि मचक थोंगना थबक तौगदरिबा मतेंग पिबिदबदि खुंजासिंग नोयबनिना गवर्नमेंट पाइखलाइबा स्कीम नि खुंजासिंग मतेंग पिबिदिगदि गवर्नमेंट मेसेनेजिंग लाखु मतमदुदा खुंजासिंग मतेंग पिबिदिगदि स्कीम नि योबुंगा मोइदबनिना कोई खुदिमक कोई मतेंग पांगसिंग मणिपुर सरकार की सेल तुंगी फिबम फगननबा मणिपुर पुथोकलिबा येन मसिंजा ओक मसिंजा अमदी ngaगी मसिंजा कयागी टैक्स निंगथिजना लौननबा होनबा मथौ तारे हाइना अकोमलोक की ऑर्गेनाइजिंग सेक्रेटरी शांतमांग फोंदोखरे नारमथोंग लेबा अकोमलोक की ऑफिस पांगथोकिबा पाउगी मिफम अमदा शांतन मखाताना हाउजिंग मणिपुर कन्ना साखलकलिबा येन मसिंजा ओक मसिंजा अमदी nga मसिंजा सिंग पुथोकलिबा मैन्युफैक्चर सिंगना MRP निंगथिजना थादना योनबि यावरी अमदी मखोइना लौनु मोबल लौरी मसी मरी लेनबा डिपार्टमेंट ना यंगसिन मथौ ताई हाइरो पॉलम सिंग असी अरेप ममल लेतना मखोइना लौनु मोमल लौबदा सरकारना हन्ना यंगबिद्रे लमदमसे पोट अमा लेबदा पोट अदुगी सबसाबा बिल लौबा हाइनबि लेतबा लमदममने मसिना सरकार कागदबा टैक्स का अरेमदा मंगले मियामना पोट अमा लेबा मतमदा गवर्नमेंट ता कागदबा टैक्स लोटपासी मरी लेनबा अथॉरिटी ने यंगसिन बिउ हाइखे बिल हाइतारेको ओरिजिनल बिल फॉर्मेट से पीदबसिना अखोगी प्रजाना पोट लेबा मतमदा स्टेट गवर्नमेंट टैक्स क्या काय अदगी सेंटर दना टैक्स क्या काय नो अखोइना पुन्ना टैक्स कारी बजे अखोइना लुपा चाम पीबा पोट अम लेरगदी 18% GST ने आईडी अखोइ 18% जे गवर्नमेंट टैक्स काय है बजे प्रजा दा खंगदे मरमदि कइनो गाना बाजार मनुंगदा लेरिबा बिजनेस हाउसिंग सिना पक्का बिल पीबगी कल्चर से लेते सिगी पोची गवर्नमेंट की लेरिबा मेकानिज्म सिंगसिना यंगसन बीबगी मतमदो अदु ओइरे मोरेल लेबा इंट्रीगेटेड चेक पोस्ट असिगी सबसाबा बाउंड्री की मफम खंगदोक मंगसे इंडिया की मिहुत कांगबो अमदी मणिपुर के सेटलमेंट डिपार्टमेंट की टीम गलुनेना असम राइफल्स ना बाउंड्री सर्वे तोगी तबक से थकरे नसी सर्वे अदुदगा मरी लेनबा ऑफिशियल सिंग असम राइफल्स पुलिस अमदी हिल्स ट्राइबल काउंसिल मियो क्यासु सुरके डिस्ट्रिक्ट हेल्थ सोसाइटी थोवाल ना नेशनल वॉलंटरी ब्लड डोनेशन डे की तोरम ngasi थोवाल डीसी कॉम्प्लेक्स लेबा काउंटिंग हॉल पांगथोकरे Associations of Voluntary Blood Donors Manipur Thawal Branch Amadi District Hospital Thawal gi Blood Bank and Transfusions Unit ka khusum naduna pangthokiba thormaduda Thawal gi Chief Medical Officer Dr. N. Z. Kumar na Voluntary Blood Donation Day gi Paujel puba khongset ama LM High School athokpamdagi lamthaki khongset adu DC Complex da lanthungpam oiki mapamadu da nomi goiba blood donation camp amasu pangthoki thormaduda Thawal DC H. Rosita Chief Medical Officer Dr. N. Zendukumar Yauna Muyakana Suraki. E. Karakpi Kraba Tawal District Manung Leva Voluntary Organization Taratrukta Ikaikuno Uttan Kudol Pot Piki. SDFC Tawal Maki Degisu Blood Donor Singda Kudol Pot Piki. Chief Medical Officer Dr. Zendukumar na District Hospital Tawal da E. Marang Kaina Lainer Bat Matotai Haiki. Tera Urak Industrial State Leba Koro Masala Industries की proprietor Konthokjam Premjitna ngasi kumbi tera khong lamlong village deleba santia sham har ga jukhangnaba always home gi halsing da sana thanaba madi firol sing mating pikre alaman sing punna sakle lama su saminakre Konthokjam Premjitna maki makai digi alaman sing gi damukta pangba ngamba mateng adu pibani haike
Satkiba Diwali Numita, Mike Kangana Kapthropa Nomain Uripok Seraf Court Kimanung Deleba, District and Session Court Ki Sokidar, Muhammad Majibur Rahman, Shokiba, Tombu Yaning the Fongdokuna, All Manipur Civils and Session Court Employees Association Seraf Court Complex the Wakam from Setakre, Association Vice President Kuraism Okena, Marilena Singh Nomai license P with Matomaram Kang the Badagi, Asikomova Twaning the Tolok Singasi Toropani, Maralibising Serap Yu Hike. Canada Bada. Sanapotong Sinagado Mida, Isin Biragadi, Siuma Todoxi, Matung the Su Yam Tolkini, I could get random da, authority na, arm license piva, Aduga, Nomi, Payandana, Manipurasi, Miharpum on Tokpase, Masi Todana Biarim check to Winaba, Yariumakai, Masi properly verified Torga, issue to Winaba, Apple Tozeningi. Tasigi Mapalgi Numidang Wara Mem the Toki with the Gingasi Pabum from Kanga Ladiba, Bestover Police Station Manung Senba, Naso Gram Panchat, Wat number 5 the gate, Kundongbam, Doren, Kanagumana Pazindun Tamayorobadi, Imumanungi Awaba Yang Biduna, Tado Piraknaba, Naso Pantongda, Miamna Wakat Kongzang Sanction Crep, Doren Giluina be, Kundomum Ombi, Sonina, Nuit Mangani Farak Lava forward and a sea forward and Langzil Amatikano Liver, see Pick Liver Massa Sing Yang Biduna, a swing am Yaudona Tado Piu, Lunana, Maki Maral Carino Kangan View Hike. Report of Jagre, Agi Puro Bedo, Nahan Sakoban Mitagi Nundaram Toki with the Gima Punkanga Sinu Mangani Shura di Bagda, Langalang Chilamata Kangan directed. Karigi the Magda Papi Moabazukanjate. Pickly by Isadi Chiki Yanga, Agi Puro Bedo take the guide and a Tato Piro Haragaine. I am the Kurumzari. Dorengi Mamba case, Drena, Maki Manau Nupana Karigumba, Soibalan Kiba Yoruba Sumi Wiki Minum Semedi Mumunungi Yangduna Tadopio, Magna Lalamba Toklobasu, Imu Manunda Kangan Biduna, Sum Tokna Nabagitanzama Pibio, Government Ki Makadegisu and Maming Sang Biduna, Marimakong Kangan Bio Hike. Tamda Makoy Nazu Pazanam Tobi, Ado Makoy Nazu Kitang Tizilumjin Biraga, Sarkar Nasu Pazan, Mating Hitovira I could Tabak in Nupagi, Kanus Mangri, but Tabak Masa Mangri, was a Muktan Pangnavati and Absajan. Surasampurgi Behang the Saba, Nupa Masama Sung Nupi Masagi Hostel, Maniradagi Chairman, Jinchuan's Hauna, Nasi Sangakre, Tormaduda Additional Secretary, Letkogan Haukiv, MDC member, Hanshin Tang, DC Surasampur, Samlan Punyasu Suraki. 33 by 11 KV service station Wangzangi Nona Tabak Torom Karapaket Kadamaramna 33 KV Wangzangi line se Hayang Ayupung Mapaldigi Nongtilpung Ohum Pawa Mai Tarwi Hari Tenta Hairo Amadi Wangzangi area da Laiba Mapam Singda Matamasi Mai Fangroi Masigidamakta Warubidanaba MSPCL gi Subdivision 2 gi Manager 4 Rosan Oinam Nataropa Serolamana Kanglali Hozimakata Nangasigi Sanawi Paulo Minasi. Ngasi sana pauda state level judo championship for sub junior cadet junior and senior boys and girls November 23 kunipal fawa pangtholagani Manipur Judo Association's affiliate Torba district level judo sanur singna saru yanabagi damakta apply toran bakhanglakle hauzik makata basana bagi pau boy ni tujumdugi amuk phangbigani Kunithoi Suba Senior State Basketball Championship ki ngasi sana ki ba ahanba match da model club singa makhana Young Physic Union Lalambung go point yang khai mari ni putarukta mati pi khre ani suba match ki sana ki bada WUYC angom lekai na YOSC khurai konsam lekai bo point phumapal kunithoi da ahum suba match ki sana ki bada Ideal Club Terana Youth Club Uripok po point niphutere tara mari da mari suba match ki sana ki bada Eastern Sporting Union wang khaina San Anthony Sports Club Impal Bu Point Humpunipan Humpumatoida Mighty Piki Pangtok Liba Championship asi Manipur Basketball Association Sinduna Tha Sigitang Taramathoidagi Team Tarana Grubani Thongna Khaidoktuna Brahmapur Nahabam Basketball Court Sathar Khibani
tournament asigi hayeng ayupung taruk makai tabada ahan ba match oina model club singa makha amadi youth club uripoka sanagani ani suba match ayupung taren makai tabada WUYC awomrika amadi Eastern Sporting Ren wangkhai ga sanagani ahum suba match nungthilpung ama makai tabada Young Physic Union lalambung amadi CYLC singa mathaka amadi mari suba match nungthilpung ani makai tabada St Anthony Sports Club Impal amadi Lamka Hooper Sorasanpur ga sanagani Ahanba Wainam Sarli Singh Memorial Likam No Out Kendra Wise Kang Tournament ki ngasi sana ki bam match ta Wangoi Kendra Kangkhutna Thongju Kendra Kangkhut pu maiti ba pikre Manipur Kang Association gi mieng makhada singjamai Kangkhutna sinduna tha sigi tang kunmari degi Kangkhut tarahumdoina gurmari thongna khaidoktuna singjamai kangchang singa matakta sathariba Ahanba Wainam Sarli Singh Memorial Likam No Out Kendra Wise Kang Tournament ki ngasi sana ki bam match ta Wangoi Kendra Kangkhutna Thongju Kendra Kangkhut pu panjal taramari Taramatoida Mighty Pikibani Hayeng Mets Leroy Tha Siki Tang Taramanga da Kuntrakpam Kendra Kangkunamadi Nambol Kendra Kangkutka Sanagani College Taramatoyi Nupamasa Amadi Nipimasa Arser Kunmangana Saru Yaduna Manipur University Sports Committee ki Miang Makhada Resident College Lilong Chajing Sinduna College Asiki Complex ta Manipur University Inter College Archery Championship Pangthokre Thauram masida Regional College Lilong Chajingi Governing Body ki Secretary Dr. K.S. Navachandra College asiki Principal S. Tilaksana Thauram Bapu Singh oiki Pangthokiba Championship asiki Nipi Masagi 50 meter ki Indian round da Waikhom Mani Girls College ki W. Maleswarina score sahum ama phangduna ahanba College asiki KS Malem Ngambina score Sani Humputrani pan phangduna ni subamadi Biramangon College ki Ais Surjalatana score Sani Humputra Manga Loduna Ahumso position Taki Nupa Masagi 50+50 meter gi Indian round gi Pangthokibada Thawal College gi T.S. Hitler na score Sahum Kunmari College asigi L Milan na score Sahum Sumna Ahumamadi Kamaikya Pemton College Hiang Thangi L Arjun na score Sani Marfumatoi Pangduna Ahan Bani Subamadi Ahum Suba Taki Nupa Masagi 50 meter gi compound gi Pangthokibadana Mangon Ngambi College gi S Rajendrona score Sahum Kuntratret Pangduna Ahan ba Deng College of Science ki T Welsel Maitaina score Sahum Kuntramari Loduna Ani Subamadi College asigi C.S. Ajaina score Sahum Kunipal Loduna Ahum Supoisan Taki Nupi Masagi meter Humputra gi Rikap ki Pangthokibadana Birmangon College Hombongi KSS Manglem Sanana score Sani Mariputaruk Loduna Ahan ba Polisar College ki T.I. Swasita na score Sani Humfumdoi Loduna Ani Subamadi Mayalambi College ki M Panorama na score Sani Nipunipa Loduna Ahum Supoisan Takre Nupa Masagi meter Humputra gi Rikap ki Pangthokibada Regional College Lilong Sajingi L Samanandana score Sani Mariputra ni Thoi Loduna Ahan ba Mangol Nganbi College ki Thoi Oinam Sana score Sani Humputra Mari Loduna Ani Supoisan Takre Pangthokiba championship asida makong mathang taraba archer singda Thaurambapu singna medal amadi certificate sing piduna pungning thawgatkhi tha sigi tang tara tarukti kunipan phawba Gujarat ki Rajkot ta pangthokadoriba Junior Boys National Football Championship for Dr. B.C. Roy Trophy da saruk yagadoriba Manipur team gi official amadi sanari sing asi polo ground maningda leba All Manipur Sports Association ki complex tagi All Manipur Football Association ki President S. Sanatomba General Secretary in charge L. Jyoti Moiroy Assistant General Secretary L. Nabachandra Treasurer L. Dinamani Amadi Association asigi thaupubu singna yaipamangon piduna lamthakre S. Amutombi Madi Muhammad Jane Khana Manipur team gi coach amadi manager oigani Thakasari boy huzimga tananga sinonggi oikiba ainga sagi pawlo pisi Environment Directorate ki phangkiba ngasi goi ki bainga samadi nojogi pawda khwaidigi sakiba Celsius degree control doi dasmig mapal taret khwaidigi ingba Celsius degree nipal dasmig ama manga
नुक्सित याव इसिंग मनन गी sang maximum da sada marifu tara truk dasmik ahum taruk minimum da sada kun taruk dasmik mapal ahum oiki ngasi gi nong suki bagi sang sino dasmik sino nipan millimeter ni loisala kudang ngasi gi murui pausing amukan pijire Union Defense Minister Nirmala Sitharaman na sahi sig sangai festival hodokani Tagyalgi Juvenile Observation Home da lebe mahiru ema thori andun siramle police na todo simatang case ma lokatre amasung Hongpumari Suba National School Games Fencing Manipur na yumbi ujuna Kumalampak Indoor Stadium na hokay Nasigiri ISTV na pizaba Manipur pa umutang sloizere neng tabi punong po umukana kurunjari